Tha ASIGI Taramathoida KUKI KHUTLAI PAIBA SINGNA MEECHAM ANI MEI THADUNA HATLAMBA AMADI MEEOI Taruk Phaduna Pukhraga Meenungshi Leitana Hatokhiba gi Thouong adu Akanba Maong Da Condemn Tou-I HAINA COCOMI JIRIBAM branch ke WANGANGLOI IBOMCHA na PHONGDORAKLI COCOMI JIRIBAM branch ke office cha pangthokpa paugi mifam amada wafam asi phongdokleduna mahakna makatan hai Mihat asida chenaba sing ngasi fauba Government of India amasung Government of Manipur na Phaduna Cherak pidaba asi laibak thibani amaromda JIRIBAM police station yauna tongan ba police station taruk na konba mafamda nohongna na amuk afaspa thamsilakpa si athubada lauthoktrabadi akanba khongjang changsilagani Government of India amasung KUKI militants singi marakta chathanariba su agreement asi atuba matamda lushingadabani Irang asiga mari leinana COCOMI mayai loisang na laurakpa warep khudingmak saugatkani hainasu mahakna makatana phongdokhi Government of India amadi Manipur Sarkar ki su taunariba terroristing khudakta su degi moise lauthokadabani aibadi moise unlawful terrorist haina khoi lauthokadabani makoise mioi bigi minungsi chendraba aibadi mioi bigi hingsa ki thabak tawraba mioi su ki ground rule leitraba haiba two party ni aduna makoise miyam khangna Government of India amadi Manipur Sarkar na moise su ground rule dagi moise su lauthokadabani akhoi COCOMI ki mayai loisang na laurakhiba warep khudimak akhoi JIRIBAM COCOMI JIRI branch nasu sagwali aduga sagopasida akhoi di Manipur essential commodities amadi health aduga mahai loisang sing di thaduk sagani aduga administration block sing ana mana khona bothingen jagani asna aduna maram oraga akhoi JIRIBAM da leiriba prajapuna mosu COCOMI JIRIBAM ki branch tawriba khongjang asna su saruk yabiu haina ko COCOMI mai ge dege akhoi sinjari